ꯁꯤ ꯊꯣꯡꯁꯦ ꯀꯩ ꯃꯃꯤꯡꯅꯣ? ꯊꯣꯡ ꯍꯥꯏꯕꯤ. ꯊꯣꯡ ꯍꯥꯏꯕꯤ. ꯊꯣꯡ ꯍꯥꯏꯕꯤ ꯍꯧꯖꯤꯛ ꯁꯤ ꯆꯠꯀꯅꯤ. ꯊꯣꯡ ꯍꯥꯏꯕꯤ ꯆꯠꯇꯣꯔꯦ. ꯊꯣꯡ ꯍꯥꯏꯕꯤ ꯆꯠꯁꯤꯅꯦ ꯂꯥꯛꯑꯣ. ꯑꯗꯨꯒꯉꯁꯤꯗꯤ ꯀꯣꯌꯥꯏ ꯍꯥꯏꯗꯅ ꯁꯥꯟꯅꯕ ꯇꯥꯔꯦ. ꯉꯥꯁꯨ ꯐꯥꯕ ꯇꯥꯔꯦ. ꯃꯤ ꯂꯩꯇꯦ. ꯒꯥꯔꯤꯗꯤ ꯊꯧꯔꯛꯑꯣꯏꯗ꯭ꯔꯣ? ꯁꯤꯗ ꯒꯥꯔꯤ ꯊꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤ. ꯐꯣꯟꯒꯁꯤ ꯇꯥꯈꯤꯗꯅ ꯁꯤꯗ ꯆꯦꯛꯀꯤꯅꯤ ꯐꯣꯟꯒ ꯇꯥꯔꯒ ꯑꯩꯁꯦ ꯍꯥꯠꯄꯨ ꯍꯥꯠꯀꯅꯤ. ꯑꯩ ꯅꯨꯡꯉꯥꯏꯁꯤꯗꯤ. ꯑꯩ ꯍꯥꯏꯁꯤꯗꯤ. ꯁꯤꯕꯨ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯋꯦ. ꯑꯩ ꯉꯥꯛꯀꯤꯁꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ. ꯎꯕ ꯑꯃ ꯂꯩ. ꯍꯜꯂꯣ. ꯑꯣ ꯏꯕꯥꯅꯤ ꯂꯥꯟꯊꯣꯛꯑꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦꯀꯣ. ꯂꯣꯏꯔꯕꯣ? ꯋꯥꯠꯂꯤ ꯁꯥꯡꯉꯤ. ꯁꯤꯗ ꯒꯥꯔꯤ ꯃꯆꯥꯗꯤ ꯊꯧꯕ ꯌꯥꯗꯦꯕꯀꯣ. ꯑꯗꯨꯒꯤ ꯑꯁ ꯁꯤ ꯌꯥꯝ ꯂꯩꯌꯦ ꯆꯦꯛꯀꯤꯅꯤ. ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ. ꯑꯁ ꯇꯜꯂꯦꯍꯦ. ꯅꯨꯄꯥ ꯊꯣꯛꯇꯕ. ꯉꯥꯏꯈꯣ ꯑꯩ ꯀꯤꯖꯩꯌꯦ. ꯑꯩ ꯄꯨꯔꯤꯕ ꯃꯤꯁꯤ ꯑꯣꯏꯅ ꯀꯤ ꯂꯩꯔꯦ ꯍꯥꯏꯕ. ꯑꯦꯔꯥ ꯅꯨꯄꯥꯕꯨꯗꯤ ꯌꯥꯝ ꯊꯣꯛꯄꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯁꯨ. ꯑꯁ. ꯍꯥꯏꯕ ꯈꯔ ꯐꯔꯦ. ꯑꯁꯤ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯀꯩ ꯂꯝ ꯂꯩꯅꯣ? ꯂꯩꯀꯥꯏ. ꯂꯩꯀꯥꯏ. ꯈꯔ ꯍꯥꯏꯅꯤꯡꯉꯤꯔꯕ ꯁꯤ ꯊꯣꯡꯉꯤꯅꯦꯁꯦ ꯆꯦꯛꯀꯤꯅꯤꯅ ꯍꯥꯏ ꯁꯥꯟꯅꯔꯤꯁꯦ ꯁꯤ ꯊꯣꯡꯉꯤꯅꯦ. ꯍꯤꯡꯅ ꯇꯥꯟꯅꯔꯛꯇꯅ. ꯑꯁꯤ ꯃꯇꯣꯟ ꯌꯧꯔꯕꯣ? ꯌꯧꯔꯦ. ꯍꯜꯂꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯁꯤ ꯅꯥꯀꯟꯁꯤꯅ ꯇꯨꯔꯦꯜ. ꯇꯨꯔꯦꯜ ꯂꯩꯕ꯭ꯔꯣ? ꯅꯥꯀꯟ ꯅꯠꯇꯦ ꯏꯕꯥꯅꯤꯅ ꯂꯥꯜꯂꯤꯁꯦ ꯇꯨꯔꯦꯟ ꯃꯌꯥꯏꯗꯅꯤ. ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯀꯤꯔꯤꯁꯦ ꯏꯁꯤꯡꯁꯦ ꯆꯦꯜꯂꯦ ꯍꯥꯏꯕ ꯀꯟꯅ. ꯑꯗꯨꯕꯨ ꯊꯠꯅꯅꯕ ꯖꯒꯥ ꯑꯃꯨꯛ ꯂꯩꯇꯕ ꯑꯗꯨꯒꯤꯅꯤ. ꯀꯤꯗꯅ ꯇꯥꯗꯅ ꯂꯣꯏꯅꯤꯗꯀꯣ. ꯇꯞꯅ ꯆꯠꯂꯣꯍꯦ ꯍꯥꯏꯅꯨꯍꯦ. ꯍꯥꯏꯅꯨ ꯃꯥꯅ ꯍꯥꯏꯔꯒ. ꯁꯥꯡꯉꯤ ꯌꯥꯝꯅ. ꯁꯥꯡꯕꯅꯦ. ꯁꯣꯏꯔꯦꯗꯅ ꯁꯤꯗ ꯂꯨꯞꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯑꯃꯨꯛ ꯁꯣꯟꯕ ꯇꯥꯔꯦ. ꯀꯩꯅꯣꯁꯤꯒꯤꯗꯣ. ꯀꯜꯂꯣ. ꯅꯣꯝꯗꯦ. ꯑꯩꯈꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯊꯣꯡ ꯊꯨꯗꯦꯛꯑꯝꯃꯦꯅ ꯃꯤꯅ ꯉꯥꯡꯅꯔꯅꯤ. ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯌꯧꯔꯒ ꯄꯨꯛꯅꯤꯡꯁꯦ ꯏꯪꯉꯤ. ꯅꯨꯡꯉꯥꯏꯍꯦ. ꯊꯣꯡ ꯑꯍꯥꯏꯕꯤꯗ ꯆꯠꯂꯨꯕꯨ ꯍꯨꯃꯥꯡ ꯀꯥꯏ. ꯁꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ. ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯃꯅꯥꯛꯇꯒ ꯂꯩꯕꯁꯤ ꯅꯠꯇ꯭ꯔꯕ. ꯑꯗꯒꯤ ꯁꯤꯗꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯑꯁꯦꯡꯕ ꯐꯪꯉꯦ. ꯑꯗꯒꯤ ꯊꯥꯏꯅꯉꯥꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨ ꯋꯤꯟꯇꯔ ꯁꯤꯖꯟꯁꯦ. ꯋꯤꯟꯇꯔ ꯁꯤꯖꯟꯕꯨ ꯃꯥꯜꯂꯦ ꯌꯦꯡꯉꯣ. ꯏꯪꯕꯗꯣ. ꯐ꯭ꯔꯦꯁ ꯑꯦꯌꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯗ ꯑꯌꯥꯝꯕ ꯑꯣꯏꯗꯣꯏꯅꯦꯕ. ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯑꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯁꯤꯡ ꯌꯦꯟ ꯂꯣꯏꯁꯜꯂꯅꯤ ꯑꯗꯒꯤ ꯐꯧ ꯅꯨꯡ ꯂꯣꯛꯁꯜꯂꯅꯤ. ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯑꯃꯗꯗꯤ ꯂꯩꯅꯔꯝꯃꯤꯅꯤꯗꯅ. ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯃꯥꯏꯅ ꯍꯤꯡꯕꯗꯣ ꯄꯥꯝꯃꯦꯕ. ꯃꯌꯥꯝ ꯄꯨꯜꯂꯒ ꯐꯝꯃꯤꯟꯅꯒ ꯃꯩꯒ ꯇꯤꯛꯃꯤꯟꯅꯗꯅ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯧꯕꯗꯣ. ꯑꯗꯨꯅꯦ. ꯑꯗꯣ ꯃꯣꯏꯁꯤ ꯁ꯭ꯋꯥꯏꯗꯗꯤ ꯈꯔꯕꯨ ꯂꯩꯔꯝꯒꯅꯤ. ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯀꯣ. ꯅꯨꯡꯁꯤꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ.